Ngarang ayuk pung taruklong taba matamda Sagolban Salam Laikai Jiri Parking da Jiribam tamna Chatkadaba passenger puba khuisar gari ama check tawbada Nupi Anidagi Yamlaba Heroin number 4 soft case unga mga Phagatkhre Singjamai police ki SIT Ais Rajib na lusingba Manipur police ki team amana drug ka konana pharaba Nupi ani adudi Mayang Imphal Bengal yang bidagi Sahani Toloibam Sahikun humdoi apokpa MD Wahamuddin amadi Hatadagi Babisa Sek Sahikun Ganipan Mapuroba MD Yesus Kawi Hairi Makhoi ani ngarang ayuk Jiri Chatkadaba khamduna leiba passenger gari sing sek tawbagi thabak chathabada khuisar gari amada tongduna Jiri chatnaba honabadagi police na makhoi ani bu chingnabadagi wahang pahong sathabaga loinana sek tawbada soft case kunga mangada haptuna puramba draka konana phagat pangamki makhoi ani makhata na wahang pahong sathanabagi damak Imphal Police Station da sinakhre hairi